Tangkhul headman saniga yangkai gi nithuina muiba oknaba thaurang tauri TNAL NSCN-IM gi Auto Kilomser thuingalen muiban se yangkai gi matung October kun gi nithoida urkhul gi somdal na lakaduri basida Tangkhul kun gi headman saniga yangkai gi nithoina mokhoi gi loina bi singa nat ki phizul sitna taram oknaba sem sadunu lei haina Tangkhul naga awunga long TNAL gi president kasung tenison phongdokre Lusingba sina maki yumna sa yangkai gi matungda lakpa sina mahakpu taramna okpa haibasi taudraba yadraba amani loinana Naga National Movement sibu lusingniba amasum Naga issue bu international level da pukhalamba lusingba sina yumda lakpa matamda punamangna ikai kumna phum thuyaiki Kasung tenison hai Tangkhul headman singna muiban urkhul da lakpa taramna oknaba hanadagi thaurang tawraga leirabani Magna hai Tangkhul kun saniga yangkai gi nithoi gi headman singna makhoi gi loina bi singa loinana nat ki phizul sietlaga Naga lusingba sina lakpa matamda sagwatpa amasum maki damak lepli haibadu utnaba thaurang tawdun lei haiki headman singa amasu makhoi gi loina bi singna muiba bu escort tawraga puduna mahakna Naga miyam gi damak kathokpaga loinana hotnariba sibu ikai kumna bu utkani haide Headman Association muibabu Tangkhul traditional dress setuna Tangkhul fruit na maki damak lepli haibu utkani magna hai Naga singa si foreign nation amatana laingaktri amasum ningsingba thoktraba matamdagi Naga singa si maning tamba fruit ama oina horakhi mara asita Tangkhul Naga long TNAL gi president Swat Basun hai muibana lakpa matamna yamna asawa tharam amaga loinana oknanaba amasum thakatpa phongdokpagi tharam ama pangthoknaba mathau taba sil langbagi thabak sing leptana sathari Tangkhul gi region mari east west north amasum south ki zonal chairman mari na lusingba sina mayum lamdamda sahi yangkai gi matungda lakpa siu taram ok phongdokhi magi khongsat asi mai pakpo khongsat ama ohenabagi dama mapu gi mafamda thauni raiki Maikai mari dagi lakpa Tangkhul sina lusingba sibu ukhul do onaba thaurang tawraba leiri Northern Tangkhul wangpung gi chairman hai moiba gi khongsat asina Naga miya mapung oina Tangkhul fruit ki oina asauba turning point am oiragani moiba na maki pongna pham lamdamda lakpa khongsat asi Naga singi puwari da idun lehoraga daba namit ama oiragani magna hai khongsat asina Naga singi mit panghanbaga loinana anauba asama piragani masum Naga singi afaba tunglamsat ama lakhalagani haiken su pausda makhatana phongdokri IM gi Deputy Kilomser ama phanaba warrant issue tokre The Government of the People's Republic of Nagaland GPRN look asigi Deputy Kilomser Hekuga Sophie bu phanaba warrant of arrest pikre Magna look asigi kanglon thugaiba masum thajaba manghanduna sexual offense case amaga mari ledana makpu phanaba warrant adu thokibani hairi Party asigi Kilomser gi paukta matu in Ministry of Kilo Affairs na khuyek piduna thokiba warrant adu da pallibu waphamdi mari leinaba authorities sing Naga army sing amasum regional staff sing thaduna Hekuga Sophie bu pharaga athuba matuna ministry ki mamangda purakadabana hairi Hekuga Sophina National Principal Thugaiba Masum Thajaba Mangan Mathong Sathabagi Dama Maki Matata warrant of arrest asi Kilomser gi yathang matungina Sathabanagi warrant adugi matungina ministry asina Abdullah mathoktuna Angami Sakye Sang Sumi amasum UT region gi caretaker sing amasum chief administrative officer sing Naga army sing gi mating loraga makpu thiraga pharaga Ministry of Kilo Affairs ki mamangda sayolamagi manungda pothorana ba khanki Equis asibu Naga miyam namasum atay Naga national political group singna sangjapam pibidanaba ministry na appeal tawki magna tawriba aran bathaba adugi sanapam sakhwatlaba khunai amata leiti haina appeal du pali kariguma makpu sangjapam piramba sing asaubu serak phangani hari kapnabada lupa lakh amagi manapuri ba criminal sire Uttar Pradesh ki Lucknow da thoki ba police ka numai kapnabagi thawdo amada lupa lakh amagi sian gi manapuri ba criminal ama sikre haina officials na phongdokre Police officer amana phongdokpagi matungina numai kapnabagi thawdo du ngarang numidang athengbada Lucknow gi para police station gi manungsana leiba mafam amada thokibani laikhidraba criminal adugi maming Guru Sevak sai kungani pan kawi Sajanpur dagi ni haina phongdola dun official du naiki ma case kaya mukta wanted lawbaga loinana lupa lakh amagi sen gi manapuri bani ma naiki ngarang athengbada police team amana gari check tawbagi thabak sa tharingai da
Guru Sevak gari amada lakpadagi khangki mak pumhangna timduna numaina kapsilakhi numai kapsilakpodagi police na handuna kapnabada mak sokpadagi hospital amada pukhatki dubu sina purak laina doctor singna lakthoki haina official singduna sumakhatana phongdokhi thadaubu problem thowanba kanglupni hairubu oza ama lal haijankhri Chusampurda laiba Don Bosco School ki history ki oza amana class 12 ki mairoi singda lairik takpada thadau osi problem thowanba kanglupni hairubu ki damak lali haina haijankhri Don Bosco School Chusampur gi Mangjau kauba history ki oza amana class ta thadau ki mairoi singda atamnana maming palladuna phongdokpu wafam ama social media da viral oirakhi maduna maram oiraga ma ki matak school adu da maikei kyadigi complaint tawrakhi Madugi matungno oza aduna video ama siem laga mahakna wafam madu phongdok lubagi dama lale haina ma ki Facebook account thagalakhi report adugi matungin oza asina Anglo Kuki warbu nokna baga loinina Chusampur gi history gi matangna class 12 ki mahiroi singda wangangkhi mahiroi singna phongdokpa matungin oza asina thadau konglu ki mahiroi sing khaktabu maming palaga makhoi asi problem thoganba kanglubni kanglub asina British Zomi Meitei singa Lan NSCN-IM ama tamai pakpadi leiti haiki magna phongdokpa wafam maduda yamna karyamna bamawongda tasapa tasanu haiba wahai phawbu sizinaki hain oza asina mathakta maral siki Wato wasigi matangda Don Bosco School gi father complain ama tawba loinana mahai tambibu oza moina man sathaki ba thong adu condemn tawgi haidi oza gi mathau haibisidi amatu oiba wakhalun sagatpa amasu mahairoi singna pukning thogatpani kanglu masel to khai tahanba natragan history gi masak thugaiba nati hainsu complain adu da haidi oza asigi mathada School authority na kudakta matik sab disciplinary action lokhatpiu makhata ba pamda ba thokdok thoktanabagi da mahakpu kudakta service tagi termination tawgodaban haina demand tawkhi service katkar IED pokhaibada STF personnel humsogle service ki Bijapur district ta naxta lalhobu singna thamlamba improvised explosive device IED ma pokhaya lakpada Jharkhand gi special task force STF personnel hum aso apanang lahari thawdo du Bijapur district ki Bhopal Patanam Police Station Kuanba Kandalpati Khungang ki umang na thokibani STF personnel ahumaduna naxta lalhobusina thamlamba pressure IED duda thenglubudi ki pokhai rakhibani soklaba personnel ahumadu Bijapur District Hospital laying sa thriamasum security force na umang adu operation sa thabaw khre haidi Naxlight lalhobusina Jharkhand khungang kiyagi umang da leiba lambi IED thamlambagi thawong si mamang du hauna sa tharakhibani hainasu pawmun makhatari loisulak poina tendak pa headline mana India na yumbu oidun pangthokodaba UN peacekeeping conclave leba kunthra gani thune saruk yaga dur heba report amasum mayamna tendak na thamjari Indian Army na sinduna hayengdagi habedinga sidigi hauduna tha sigi taraga taruk phawbo New Delhi da United Nations troop contributing countries UNTCC ships conclave pangthokadori hainasu pawsna makhatana su report tawri